Manipur की मफम तोंगान तोंगान बदा अखोगी दुकान की पोट हुरान खिबगी सगुन तौरगा अदगी पोटफम मफम से लेतदना लंबीदा फुटपाथ पोटफम तौरुबगी अदगी चाइखाइबीबा अखोई वीडियो उरिसिंगसिको अदगी पोट हुरानबा गाड़ी हुरानबा युमदा चंगा पोट हुरानबा सना हुरानबा फोन हुरानबा असुगुंबगी ngata dum yengaga adu ma tara kana leibak se huran mana pik thale adagi nungsi na daba adagi sakhota bana thale kaina khanba yaeba natteba ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯃꯁꯨꯀꯣ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯊꯅꯝꯂꯒ ꯃꯥꯒꯤ ꯌꯣꯟꯅꯤꯡꯕ ꯄꯣꯠꯁꯦ ꯊꯅꯝꯂꯒ ꯂꯧꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯄꯣꯠꯇꯨꯒꯤ ꯃꯃꯜꯁꯦ ꯏꯔꯒ ꯂꯩꯕꯁꯤꯡꯁꯤ ꯌꯦꯡꯉꯒ ꯂꯧꯔꯅꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯩꯁꯥꯗꯣ ꯄꯤꯔꯝꯗꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯋꯥꯠꯅ ꯄꯤꯔꯝꯕ ꯀꯅꯥꯒꯨꯝꯕꯅ ꯍꯦꯟꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯗꯣꯏꯕ ꯍꯔꯥꯎꯃꯟꯒꯤꯗꯅ ꯊꯃꯣꯏꯁꯦ ꯍꯔꯥꯎꯃꯟꯒꯤꯗꯅ ꯂꯨꯄꯥ 100 ꯇꯥꯕꯗꯣ ꯂꯨꯄꯥ 200 ꯍꯥꯞꯄꯝꯕꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯄꯥꯛꯁꯤ ꯃꯑꯣꯡꯁꯤꯁꯨ ꯌꯦꯡꯉꯣ ꯄꯥꯛꯁꯤꯁꯤꯁꯨ ꯄꯨꯔ ꯆꯠꯈꯤꯕ ꯌꯥꯕ ꯄꯥꯛꯁꯤꯅꯤ ꯐꯠꯇꯕ ꯈꯜꯂꯨ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯁꯤꯁꯨ ꯃꯅꯥ ꯃꯁꯤꯡꯁꯤꯁꯨ ꯄꯨꯈꯤꯕ ꯌꯥꯏ ꯄꯥꯛꯁꯤꯁꯨ ꯄꯨꯈꯤꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯋꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯈꯟꯖꯕꯗ ꯇꯁꯦꯡꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯋꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯚ꯭ꯔꯤꯋꯥꯟ ꯊꯦꯡꯛ ꯌꯨ